Sasinaba khut thoknabagi thaudong lising ama chamangaga kungani gi achumba wayal puthoknaba wakat palakpada luchingba amatta leiramde haiduna KSA gi thomi singna BJP gi office thugairamle Manipur da amukta thokhidriba mongda BJP gi national president Amit Shahana chingmairong gi yumthong khudingda changduna vote thokre amasung remuneration pikna pibagi mayokta Imphal East da Mikhal gi thabak thariba officer singna Mikhal gi thabak lepkadaw Bukurum the Miang Bribisi Impact News ni Prime Time Manipuri News Bulletin Day Kaidam Jentazin Auja Pungja si Faugi Murba Pauseng Mayam the Fizari. Sasinaba Kut Tongnabagi Taudokta Security Forcing na Hat Kraba Mioi Lishingabaga Chamangaga Kunganipangi Achumba Wayal Putoknaba Wakat Palakpada Luchingba Amata Leramde Haiduna Kanglai Park Student Association KSA gi Thomi Singna BJP gi office Thugairamle. Mahiroi lobasigi masing yamlaba thomi singna neitai pa chuthekta leiba BJP gi office tamna lakpada party sigi office thong lonbada natana maru oiba luchingba amata leiramde asigumba thawong asida pendraba mahiroi singna get nam khaiduna party sigi office ki potlam kaya thugai khibani mahiroi singna maning tamna party sigi president ki ka gi thong thoknaw conference hall da leiba chowkri amadi CCTV camera yauna office ki potlam kaya thugairabasu office asabu ngakliba amadi mapanda leiriba police personnel singna athingba pidana yengduna leiki minute mangarom changna parties ke potlam sing thugairam labatungda mahiroi kangbu adu khonglei thuna mafam adu thadokuna chakhi amromda sasinaba khut thoknabagi thodokta leikidraba singi achumba wayal puthoknaba congress bhavan da leiba MPCC gi office da su KSA gi thomi singna thomjinki adubu police na marol naina ngak senduna leikibana manung yoksin daduna protest tawba ngamkide tungda party sigi secretary da waka cherol ama pisin hanki Rajya Sabha da Manipur ki MP oina Leiriba Haji Abdul Salam ngarang aroiba yahip tankre mahak ngarang numidang pung mapan lom tabada Raj Medicity da Shina Pukalakibani mahak Manipur dagi Rajya Sabha gi taraga taruk suba MP oikiba aduga Manipur gi ahanba Muslim MP su oiri Masagi chahi humpumapan suraba Abdul Salam Thawbal district ki manung chanba Wabugai Assembly constituency na konba haibong makhong khuldagini mahak state assembly da Wabugai Assembly constituency gi mahut sinduna ahumlak MLA oiramki mahak englishing chamapal ga merfu taraga taret tagina englishing chamapal ga merfu taraga mapan fawba rural development and panchayati raj ki minister englishing aniga subna ani dagina englishing aniga subna mari fawba cooperation minorities and backward classes ki minister oina thabak su puramki Abdul Salam AICC ki member ama oibata natana Manipur Pradesh Congress Committee ki vice president ki famsu purami mahakna Manipur Legislative Assembly member oiringaida Public Account Committee Government Assurance Committee Welfare of Women and Children Program Committee Petition Committee member oina su thabak tawramki Rajya Sabha ki MP oina thau puramba Haji Abdul Salam na khangaudana leikidabada Manipur ki Chief Minister Okram Ibobi yauna tongan ba Manipur Pradesh Congress Committee ki luchingba singna awaba phongdokre BT Road leiba Congress Bhavan da Manipur government ki official sing yauna Abdul Salam ki asiba hakchang da leikatuna ikai khumnaba utki luchingba sina leikidabada mahaki thawaina mapugi leikol da ingna leirunabagi daba Congress party ki firal tangkhai chingthaduna awaba do phongdokki Maruaina Muslim minority maraktagi sigumba saknairaba leader ma khanghaudana laikhidabasi khoi achouba bekam ama lehauragani haiduna ai mayamda paujenjari aduna laikhidraba Alhaj Muhammad Abdul Salam na magi thawaina isorgi mafamda yamna shanti oina Mikhal naksilakpaga loinana political parties singna vote ki campaign akan bamong da chathari loinana political party masen hunabagi thabaksu nomugi hengalakbi Manipur da amukta thokhidriba mong da ihan hanbo ina ngasi Bharatiya Janata Party ki national president Amit Shahana yum da changduna vote konkre ngasi ayu Wangkhe Assembly constituency gi manung channam chingmerong mamang leikai da leiba tongan ba yum sing da changduna BJP ki vote khongki
Vote Konkibadu Wangkhe Assembly constituency ki BJP candidate Y Irabot, Union HRD Minister Prakash Javadekar, BJP ki General Secretary Administration Thongam Bishojet Amadi, Tongan ba Luchingba Singna Sarukyaki. Wangkhe Assembly constituency ki Yamlaba BJP Saugat Pas Singna Kholau Kya Lauduna Chatkiba election campaign Naduda President Amit Shahana BJP na Taugadaba Thabak Thoram Singh Iba pamphlet Singh Yum ki Miyoi Singh da Piramki. Nakalamramda Wangkhe Assembly constituency ki Manung Chana Labor Lay Inkol ki Lam Kannabagi Matang da BJP Wangkhe ki Naharol Singh na Amit Shah da memorandum amasu pisinki. Ngasi campaign na da saruk yakiba Union HRD Minister Prakash Javadekar na haikibada Atopa political party singi luchingba singna micham prajaga naksin nabagi mahutta makhoina awang bathakta leidaga miyambu hantana yengba adu BJP da leite BJP di miyamga chatminaba party ni haiki. हमारे राष्ट्रीय अध्यक्ष अमित शाह मणिपुर के वोटर के घर घर जाकर मिले हैं. दिस इज यूनिक बीजेपी प्रोग्राम. इन एवरी इलेक्शन 1 week बिफोर द वोटिंग वी गो डोर टू डोर, टॉक टू द फैमिली एंड गिव देम पैम्पलेट and request them to vote BJP. This is called mass contact program, booth contact program. और इसमें आज अमित शाह जी आए इराबोट जी के कॉन्स्टिट्यूंसी में, घरों में जाकर उन्होंने देखा और सबसे बात भी की. फैमिलीज वेर थ्रिल्ड क्योंकि बाकी पार्टियां ऐसा बिहेव करते कि नेता अलग, नेता हवा में उड़ रहा है और जनता नीचे है. लेकिन दिस इज ओनली बीजेपी which president of which national president goes to door and participates. Manipur laingangna chingi lamda lal hauriba UG group singa wari shaduna matam chana laksinba ngamdaba amadi UG group singa su chokpat lamjel da yawning dabadagi nakal anigi marakta muknaba thokpani lamdamasigi chokpat khongthang da apanba oibani haina BJP National President Amit Shahna phongdokre. Ukhrul district ki manung chana leiriba Ukhrul Chennai amasung Fungyar da BJP ki Mirep Singh oiba nongmagi khana nainabagi thoramda wafamasi Amit Shahna phongdokibani. Ukhrul district headquarter mission ground da pangthokiba mifamasida saruk yaraduna Amit Shahna makhatana haikibada handaki assembly mikhalasida BJP na laingak pairabadi matam kayadagi chayet naduna leiriba sports university sabagi wathok asi loishinduna thenglabada tha ani gi manungda saba loishingani. Tourism ki award par laitaba Manipur da Congress na mityeng changde haina Congress party bu hulladuna chahi taraga manga ibobi laingak na chingi lamda paikhat lamdaba thabak sing mapung fana paikhat kani haibagi thazaba piki. Mifamasida BJP Manipur Pradesh ke President KHS Bhavananda MP Prahlad Singh Patel su sarukyaki. तो स्वर्ग से भी सुंदर ये मणिपुर की भूमि है. ये मणिपुर की भूमि में दुनिया भर के टूरिस्टों को आकर्षित करने की ताकत पड़ी है, मगर इंफ्रास्ट्रक्चर नहीं है और जो अंडरग्राउंड हथियारी ग्रुप चलते हैं उनको सरकार नष्ट नहीं करती. ये दोनों के कारण यहाँ का टूरिज्म विकसित नहीं हुआ है. सेंटर दगी Pithakiba Thabak Thoram Singhi Utilization Certificate Piba Ngamdaba Asina Manipur Paliba Congress Government na Corruption Tawi Haibagi Pramani Haina BJP National President Amit Shahna phongdokre. Loinana BJP na government pairabadi Manipur gi yumthong khoding da thabak amamam soidana pigani haina thazaba piramki. Ngasi mikhal ga mari leina na yumnam leika yumzau lairenbi lampak ta pangthokpa miyam gi mifam amada wafam asi phongdokibane. Makna haikibada okram ibobina luchingba Congress government na chahi taraga manga sida senja thumja natana chokpat khongthang gi thabak amata paikhatre haina maral siki. Makna hai UP gumba atopa achobai state kumna Manipur su BJP na maru oina khanbadagi BJP gi luchingba kaya tattana laklibane. Manipur dagi Congress muthatlaba matamda chokotpa nungayai faba tangdu leitaba lamdam ama oiba ngamgani haiki. Mahakna makhatana hai Manipur bu ningthina semgat sagat pirabadi malemgi lam koiba singi pukning chingsinduna Switzerland dagi henna phajaba chokotpa mafam ama oigani haina su phongtokhi. BJP की गवर्नमेंट सेमद्रिंगैदगी हौरगा मियाम की पैसा हुरानबा हौख्रबनी BJP द मियामना लैंगाक सिनरबदी मणिपुर योनथोकलमगनी हाइना इंटरनेशनल कांग्रेस की वंगांगलोय खुमुकचम जोयकिशन पार्टी सिबु मराल सीक्रे वफमसी ngasi कांग्रेस भवन द पाउमी सिंग उनबा मदा फोंदोखिबनी खुमुकचम जोयकिशन हाइ BJP ना
Khudam amata piba ngamdana Congress government asida maral siri adubu corruption da amadi miyam gi chakot thaurangi paisa thadarakpada BJP gi luchingba kayana contractor gi thabakta yauksinduna miyam gi paisa manghali thabak kaya aranba chi chang pibadagi loishinba ngamdana lairi Kanchipurdagi Lilong Fawbagi Highway Lambi Sembagi Thabak asi BJP gi luchingba amana tawbani adubu thabak asi ngasi aranba banki che chang pibadagi loishinba ngamdre haina joiki sana haiki Mahang namakha taraduna hai lamdam asigi akhang thengkhang kayada wahanduna lakliba banamadi blockade ki chatnabi BJP gi thawin sin makhada chathabani haiba miyamna khangli Congress na luchingba government asina Lairakpadagi lamdam asigi chakwa thorangi lamda khumang chakhalakli law and order gi fibam fagalakli haina kumukcham joiki sana makha taraduna fongdoki Kanchipurdagi Lilong Fawbagi lambi paktokpa tha manga truk nakal animak tok thoga leibase leibak myam loin unaraba ngaktani masida mishi mina yaugre kayam accident tokre masida crore kayano thadarakriba BJP losing basing na thika adure yaukshil laga PW de thambam tokpe bank guarantee do asaba bank guarantee ama thamambana maram oiduna Manipur government na thigalubada asaba bank guarantee orembadagi thab adu kaknaba process torokpagidi ni haibase masi taseng na wafamni BJP na masida chenade hairagadi khoi openly khoi debate tongna saibada BJP na chelaga sakrabani Paugi mifamadu da saruk yakiba Law and Legislature Environment Minister Irengbam Hemochandrana BJP asi media madi social network ki khutang da miyam da aranba prachar tawduna vote khombada ahanba tari Prachar Singh asi achumbra haibadi oidri Congress na luchingba government asi gi makhada mai ising amadi analying gi lamda northeast yauna India gi atop state singa changdam narubada mangzil thaduna chatli Hiram khudingda chokholak liba sida chokot thorang amata paikhatte haiba si aranbani haina Hemochandrana sengdoki ngasi gi paugi me famadu Commerce and Industry Minister Gomindas Konthaujam Dr. Ibohalbi Y. Surchandra Su Sarugyaki The media, the Karida, internet, the Karida, the Kombagi high rogadi, Moina Kodi am hengre. Definitely am hengre. Madu basis yaw pot oibra oidabra haibasini Manipuri Plazada, Koi Mayam knows a hygienic is. Chingung Manunda, Koi performance, Kamina Tog in the last 15 years as Loina Kangabani. Say it's a chamba pramanam hijag before going into the facts and figures. We say law and order give people Zibuki and Pagalage Zibu, Kadi doubt lady. Marang nahan ako'y BJP ki Prime Minister ki rally oyo, natraga ako'y ki rally oyo, anima ban kakaudi bani sangstan karana. Ado mass ako'y ki following loy na lak na rabani. Hoy me budi ako'y na 10 times hen gare, that is another aspect. BJP haiba political party asi manifesto fawba fongba ngamdaba oida padaba ngangba party amani haina Kurai Assembly constituency ki Congress mireb NJP joina fongdokre wafamasi ngasi Kurai Popular High School gi ground da Mikhal ga mari leinana pangthokiba public meeting amada NJP joina fongdokibani mahakna makha taraduna hai Congress party di oiroi dawba manglan sagatuna miyam da vote khomde Pangthokpa ngamgani khallaba tungda manifesto fongduna miyam gi yaifanaba hotnaba party ni BJP na vision document fongduna miyam da apangba siba yaroi haiki loinana Manipur gi boundary machet ama fawba kaheloi haiba si Congress party gi top priority ni haina NJP joina makatara duna fongdoki Congress ki di manifesto ai khoi gi wasak asi chumna ijaraga koi fonge nasi BJP edna tawliba Manipur kangani adu tawni ada tawni adu torokudna ulta palta tawna nasi inau sing cha sikya ki punsi mangan graba asigumba party asigidi manifesto phongba ngamdre makoi gidi vision document nena mangla namakak aikoi sini aina mangla naina phong mangla nerdi Kesulite mangdi mangalo iraga kawgi siyai toki siyai sidi mangla nina aikoi ni igrisidi kesunate sidi wasak nate na hairiga loire karigi phongba ngamde makoi sigi watana bada puthokba ngamdre Mikhal ga mari lainana Imphal East election duty gi thabak thariba officer singi remuneration pikna pibagi mayokta Mikhal gi duty tawba lep kadawri remuneration pikna piriba sigi matangda ngasi Imphal East DC da
ꯃꯤꯈꯜꯒꯤ ꯗ꯭ꯌꯨꯇꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯅꯣꯡꯃ ꯅꯤꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯔꯤꯅ꯭ꯌꯨꯃꯔꯦꯁꯟ ꯔꯤꯚꯥꯏꯁ ꯇꯧꯗ꯭ꯔꯒꯗꯤ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯂꯦꯞꯂꯒꯅꯤ ꯍꯥꯏꯅ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯄꯣꯂꯤꯡ ꯑꯣꯐꯤꯁꯔꯁꯤꯡꯒꯤꯗꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ TADA 250ꯗꯒꯤꯅ 350 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯁꯥꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐ꯭ꯂꯥꯏꯡ ꯁ꯭ꯀ꯭ꯋꯥꯗ ꯚꯤꯗꯤꯑꯣ ꯁꯔꯚꯤꯂꯦꯟꯁ ꯇꯤꯝ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯣꯅꯤꯇꯔꯤꯡ ꯁꯦꯜ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯔꯅ ꯆꯤꯡꯕꯁꯤꯡꯒꯤꯅ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 1,100 इलेक्शन लोइद्रिबा फाउबगी सारी हिरमसगी मतंगदा येस्कुल असेंबली कॉन्स्टिट्यूएंसी फ्लाइंग स्क्वाड टीम मैजिस्ट्रेट येंद्रेंबम सना जाउबना चाहिएसगी जनवरी तांग मरी कोड ऑफ कंडक्ट चटनबा हौब नुमित तगी सुती अमा फाउब फंगदना ड्यूटी तौरकलिबा ऑफिसर सिंग असिगी ओइना मतमगा चुनद्रबा मोंगदा नोंगमदा लुपा 200 खक साबसी यानिंगदि हाइकी अथुबा मतमदा रीन्यूमरेशन रिवाइज तौदबा तारबदी इलेक्शन ड्यूटी तौबा लेपलगनी हाइना महाकना फोंदोकी टीम मयाम सिंगसिगी वेजेस दे लम सम द 1200 अदा थानिगी पारोगदी नोंगदा लुपा कुन की सांग खतने असुगम फिल्म से लाकपदगी दी अखोइगी इलेक्शन थबक तौजरीबा अखोइ मयाम से निंगहन्नबा अखोइना कनोददी होजिक से माने रिक्वेस्ट तौबदगी इलेक्शन दी कायबा यादबनिना मदुगी ड्यूटी दी सपीरो हाइदना कोई याना थोलपनी इलेक्शन से तारीख मरी दनी को ngasi तारीख अमनी अदो करिगुमरी भाषे तौत्रगदी अखोइ मयाम अमुक मदुगी ड्यूटी दो कोई सतनब वारी लौगनी मिखल मयागी लौखलप चक्सल थोरांग हयंग मार्च की तांग अनिगी नुंगथिल पुंग अहुमदगी मार्च मरीगी नुंगथिल पुंग अहुम फाउबा इम्फाल ईस्ट डिस्ट्रिक्ट की मफम पुमनमक्ता CRPC की सेक्शन 4 सबसेक्शन अनिगी मखादा अथिंगबा थमले हाइना डिस्ट्रिक्ट मैजिस्ट्रेट इम्फाल ईस्ट निंगथौजम जॉयफ्रीना चेरोल अमदा खंगलकली हरिबा अथिंगबा सिगी मतुंग इना मिखलगा मरी लेनबा पब्लिक मीटिंग तौबा अमदी रैली चटपदा अथिंगबा लेगनी अमसुंग वोटर सिंबु हराव हन्नबा सिनबा हराव कुमहै सिनेमा लीला सु सिनबा यारोय हाइना चेरोल सिना मकाताना खंगलकली वांकें असेंबली कॉन्स्टिट्यूएंसी NEIDP की मिरेप ओइना थादोकलिबा युमनाम नबचंद्र की ngasi पार्टी की फिराल चिंखटख्रे कियाम सिफाई खुंदोंग बम लेकाइदा पांगथोकिबा मिफम अदुगा मरी लेनना नबचंद्रना मणिपुर असि चही कयागी ममांगदगी ngasi फाउबा थौदो वाथो कयाना कोइसिंदुना लैरी हौजिक लैरबा इशू सिंग असि मतम चाना लोइसिल हौद्रबदी मतम अमदा मणिपुर हाइबा मिंग असि मुदखिबा याबगी अकीबा लै हाइना फोंदोकी मियामगी ngasi खुदोंग चाद्रिबा थेंगनरिबा प्रॉब्लम मयामा इश्यूज मयामा मसीना योम कांदा अकोई खुनाए से लिखत्प ngमद्रबा मालेमगी थाकता अकोई से मुदखिबा याबगी अकीबा फावदा लागलबसी खंजरुबदा तंगाई फदना लेजिस्लेटर अमगी रोल दु लौजरगा मियामगी सेवा तौजगे हाबगी वखलोलदा कैंडिडेट अमा ओइबगी वखलोल से दुमाइना फावजखिबनी तंगाई फदना मथमोई सेंगना मियामदा खुदोंग चाद्रिबा सिंग से थुंगननबगी दमकता इकोनॉमिक ब्लॉकेज से अथुबा मतमदा लोशननबा होनबा अंगम थाकता नमथिया कांदा मियामदा वहालिबा सिंग से कोननबा होनबा फै कैशामथोंग असेंबली कॉन्स्टिट्यूएंसी की NPP मिरेब L जयंत कुमार की पब्लिक मीटिंग अमा कैशामथोंग होदाम लेरक लाइरिंबी लंपाक्ता पांगथोक्रे पब्लिक मीटिंग अदुदा L जयंत कुमार ना हाई सेंटर द पाइरिबा BJP गवर्नमेंट अमसुंग स्टेट गवर्नमेंट अनीना हुनदुना लैबगी मतम नत्रे लमदमसगी मियामबु अपंगबा ओइना उबिगनो पार्टी मसेन चाइनादुना लैबगी महुत्ता मियामबु नुंगसिबिरबदी थबक पाइखटपदा ओइना मित्येंग चंगबियु हाइकी तांकक मरी द पांगथोकदरिबा 13 सुबे असेंबली मिखलगा मरी लेनना अंध्र असेंबली कॉन्स्टिट्यूएंसी द कांग्रेस की मिरेप ओइरिबा MLA थौनाउजम श्याम कुमार की मियाम की ओइबा मिफम अमंगसी असेंबली कॉन्स्टिट्यूएंसीज की मनुंग चना लेबा हुइकप अवंग लेकाइदा पांगथोखरे मिफम दुगा मरी लेनना अंध्र असेंबली कॉन्स्टिट्यूएंसी द BJP की मिरेप ओइरिबा निमाइचान लुवांग अमदी BJP अनिमक हुंदुना ngang याबा ngang लाखलिबा मिखल असिदा कांग्रेस ना BJP बु वोट मसिंग लिशिंग 10 की मथक्ता हेंदुना चाउना माइथिबा पीगनी हाइकी
March Mari amasung nipan da pangthokkodriba Manipur State Assembly election asida Lok Janashakti Party LJP gi star campaigner oina LJP gi Dalit Sena gi president amadi MP soiriba Ramchandra Paswan ngasi Imphal da thunglakre lakadriba mi khalasi gi damak Ramchandra Paswan na LJP gi vote khomgadawri Nakalamrom da Imphal da thunglakiba LJP gi makok thongba singa paumi singa unabagi thauram ama Hotel Classic Grande da ngasi pangthokre thauram adu da saruk yakiba LJP ki masa loishang ama oiriba Dalit Sena gi National President Ramchandra Paswan na Center da BJP ga government seminar basu state asida alliance oina chatminagani haibagi wafam leite haiki mahakna makha taraduna hai state ki oiba election nina state asigi candidate singna lepa warep ki matung ina karamba party ga chatminagadagi haibatu lepkani haiki स्टेट में हम अकेले अपने बलबूते पर चुनाव लड़ रहे हैं और काफ़ी अच्छा हर जगह जो है सिचुएशन है और इसमें हमारे जितने भी उम्मीदवार हैं ये उम्मीदवार जीत करके आएंगे, ये हमको पूरा का पूरा विश्वास है। यहाँ के मतदाताओं के ऊपर में भरोसा है और यहाँ हमारी पार्टी पहले ही खाता खोल चुकी है। के श्याम जो लंथवाल से अगली बार भी जीते थे और इस बार भी चुनाव मैदान में हैं। इनके साथ में जितने हमारे कैंडिडेट हैं वो काफ़ी मजबूत हैं और काफ़ी सूझबूझ के साथ अपने चुनाव मैदान में उतरे हुए हैं। Matang search the break Malogzige Manipuram the Malangi Tongan be Ipau single Lloyd and I break the game to Hanjarake Impact News meeting Tadun review. Bulletin Makata Pau single Lloyd and a break in Matung the Mayamba Mukana Taram Nokchari. Andhra Assembly constituency the Manipur National Democratic Front MNDF ki Maikai dagi Mikhal Thengnagadoriba Kaisham Ningthem Jau Singi Firal Chinkat Kre Firal Chinkat Pugi Thoramadu Taret Andhro Kendra United Progressive Election Committee na Sinduna Yaripok Top Chinkha da Laiba Ningthem Jau gi Masagi Yumda Pangthoki Thoramadu Saruk Yakiba MNDF ki Working President Bijoy Koijamna BJP amasung Congress asi Makhoi Fai Hainaba Hotnabada Miyamgi Khande MNDF ti state asigi damak thabak ama tauge haibada thauna fana tauba ngamgani haina phungdoki okay aso one national party singna state asida sakot khongthang amasung tongan wakana pibigi mohta makhogi party asi hene kalli leba ki hene thabuk tawi amasung praja ki khalle hai utpana makhogi mathau oina tawwa issue ma tawum tamda issue ma lakon tamda iromdom natraga gamen aduna diesel lobum daba maramdi high command yagnadi lobum daba adugumba party hatani सासोन कुइना पाइरपुगी मनुंगदा सेंजा थुमजा अमसुंग अचान मिराय नाइबा हंदकपु असेंबली इलेक्शन लाउथोक अमदाई स्वाइदा मणिपुर की सरकार सिगी कांग्रेस सरकार सिगी मखादा लेरिबा डिपार्टमेंट सिंग द थबक हापा असेंबली याउना मदुदा पैसा कयाम तिंगनगे सि मयाम लोइन खंगबिरंगबनिदा तंबत मीने थाजरोइदबा थबक तुंगाक्तने मणिपुर थोइस Technopol Assembly constituency the Congress ki mirep oigadorba di Korungthangi Mikhal ga mari lainana Firal Chinkat Kre Firal Chinkat Pugi Thoramado Moregi Hill Tribal Council gi office manakta laiba lampak amada pangthoki mirep oiriba Korungthang na INC na ngasi fawba government paiba fangliba si miyam na INC bunung sibiba amasung thazabiba dagini ngasi fawba thabak amata tawdaba BJP na ngangliba asida Thazabiganu miyam na apamba thabak sing ningthina tawgadaba mirepta vote thadabiyo haina photoki Nauria Pakhangla Assembly constituency ki Nationalist Congress Party NCP mirep thokchom Dhanabir Singh ki Firal Chingatpagi thoram pangthokre thokchom Dhanabir na hai chahi ani gi mamang da India ki Prime Minister Narendra Modi ki ahanba Manipur khongchatta lamdamasigi miyam da Prime Minister na wasakhiba policy program ama fawba matik chana pangthokpa ngamdri miyam da minamba BJP amasung Congress sarkar gi makhada miyam na kayam kuina khangduna laikhigani miyam gi damak yaifanaba hotnagadaba candidate ta vote pibiyo haina TS Dhanabir na phungdoki Ngarang numidang athengba mayang Imphal konchak amadi konchak machinda sakhangdaba mamai khumba mioi kharana BJP gi workers singda thang amadi chai paiduna ki halakpaga loinana gari amasu akai toina hankhre aduga atopa thodok amadana mayang Imphal machinda tata DI amada tongduna lakpa mioi singda mamai khumba mioi kharana aki akhang nanghanbaga loinana mobile phone mulhauraba matung tata DI adubuna pukhrida inthaduna anga amangata thokhankhre
Chanambam Ronelna Tokiba Togdoka Mari Lenana, Haikibada, Narang Numidang Pung Tramatoi Makairom Tabad Uchiwada, Mamanaba Aman, Unaruraba Matung, Halakpagi Lambida Mayang Infal Konchak Mayai Lekai de Labor Congress Party Office Mamangda, Sakang Daba Mioi Karana, Gari Kamlaba Matung, Sakang Daba Sing Aduna, Gari Adu Vote Ki Shell Yenba Chatlubra Haina Tiba Humagi Tabak Chataki. Tungda Mioi Sing Aduna Kanghodana Makoina Tonglakpa Angobo Machugi Swift Desire car number MN01S 5751 Nungna Thaduna Akai Toi Nanghanki. Ngarang Tokiba Togdok Adu Mari Aduga Mari Lainana Authority na Matam Chana Yangsin Binaba Apple Tauki. Moigi Malti Mikarana Haiba Garizi, Rovindro Yam Toina Sabinaba Garini, Masian Tugai have Moig Malti Mivo Haideva. Adikaravana, Pashapa Migi Garini Tugaiona. Adu a guide from the Maho, the Ibanizum, Montado Iban Hino Seleva. When a Quidam hanging, no pockets of the pockets of Mal Pasayam, but came the separate toning was Lloyd Toko, I guide hung to Hamlet Toga, or you person I hire. Guide from the Mukapum of the Holpony. Some such a Pazam, the Portis Pusalaga, Hoitaki, I can form was Matundamu, Halapola Tom, Daba, Mayam, Yetundai, Hajari. Nakalam Romda Ngarang Mayang Infal Konchak Machinda Sakangdaba Mamai Mamit Kumba Nupa Nupi Karana Tatuna Kamla Bumatung Tata DI number MN01K6840 da Tonglakpa Mioi Taret ki mobile phone Mulhobaga Loinana Tata DI ki driver Sakangdaba Singna Fazin Kibadagi Ngasi Fauba Tiva Kangdana Lady Hairi Tokriba Togdok Adu Ngarang Numidang Komla Kongdagi Mi Ama Lauraga Halakpagi Lambida Konchak Machinda Tokibani Haina Mayang Infal Tana Awang Lekaidagi Haisnam Susilana Fongdrokli Mangna Makataradun Hai Gari Dubu Togduna Lakiba Pobak Chow Humna Lairaktagi Bulbas Khan Buna Pazin Kibadagi Tiba Kangdana Lady Bulbas BJP Mirep Oidiba Ki Robindro ki driver Oina Laiba Misakni Hairi Numit Nini gi Matungda Pangtokadraba Mikalasigi Mangoinana Tokliba Togdok Asi ECI na Yangsin Biduna Action Lakot Pinaba Wafam Pongdoki. Atay the complaint over Pamzade Ngasi Manipuri Oina Ladiba Election Commission gi CEO Masada direct Aina complaint of Zeraga election gi the Makta Sigumba Sahin Ain Chabaki Tabak Jatabaze CEO Masada Torgi ECI the Taragangasi Amuk Tangdingasi Mihat Minay Sagumba Matu Palama Kuilisa Amuktang Owen Borak Nabamatam the ECI the Taba Pamze Uzimak Akogi Diver Hosik Lak Udri Pangdri Aizu is hat Takalagal election commission gi CEO Masada direct Masigi Bizar Tobiu Mayang Infal Assembly Constituency the Congress ki worker oiba Maurubi ama yauna mioi kaya BJP ki worker singna tamthina purakpagi thawongbu yaning da phongdrokli ngasi Mayang Infal Bangon Bazaar manakta leiba Maurubi Ayub Ali ge yumda pangthokpa paumi sing unaba mada BJP ki worker na Purakpadagi Soktuna Ladiba Muhammad Nasir Ali na Haikibada Ngarang Rahul Gandhi Lapagi Mifam Adu Yaurabatungda Yumda Halakpada BJP ki workers sing Aduna Kamduna Kari Maramgi Congress Sawatlibano Haina Puba Horaki Amadi Makoina Tonglapa Gari Edusu Tugaki Hairi Loinana Togodu da Chenaba Sing Matik Chaba Chairak PBU Haina Mari Lainabagi Pukning Chingsilakli Kairao Assembly Constituency ki Congress Mirep Karam Thamarjit ki worker amubu Mikhal ga Mari Lainana Miyam da Paisha Yeli Haibagi Wahauda Mapa Macha Yauna Tamthina Purakhiba Yaning de Haina Kyamgai Muslim Mayai Lekai gi Miyam na Paumi Singh da Sengdorkli Manipur Press Club ta Paumi Singh Unabama da victim Oiriba Idris Alina High Election ga Mari Lainana Kanagomba Mioi Amatada Paisha Yanthokiba Laite Laibak Tibadi Kendra Sigi Independent Mirep Oina Tokliba Nasiruddin Khan gi workers sing na Mahapu Mikhal ga Mari Lainana Miyam da Paisha Yeli Haibagi Maral Pisilakliba Sini Ngarang Numidang Pung Tarit Makhairom Taba Duwaida Nasiruddin Khan gi workers sing na Mahapu Fazinduna Thamlaga candidate asigi escort sing na Hatkani Haina tortured Taubaga Loinana Paisha Piktana Yauba Politin Ama Puthoroklaga Nampuda Mahakini Haihanduna Pau Cheda Aranba Pau Ponghanbani Haiki Punamak Namthak Ngaktani Miyam the Mahapulan Unaba Nasiruddin Khangi workers sing na Sinbani Haina Idris Alina Makatana Sengdorkli Hujuziki I independent candidate Chigi Makura Tuombo Eriba M. Diliakat Ali Haji Hairiba Nupasina Shen Chabulamu Pusile Polythene Amuba Amada Yomaga Hairiba Selsi Polythene Day Lotok and I know Ogasi Yankai Chapi Bandalo in a way Bandal si Ahum Mari Mangagum Besui I bet to Gairaga Saikairaga I want the Payo High Karigino I know by the Paidorido I Pishana Teshi
haina moi aina hayu kanda MR oiribu nupa do aduna nongoi maning na sure ko nakandagi MR amana kanthoaga nongoi maru maning duna de pal haudre adu main tawdana namdana aibo paisa do paihalaga photo lawe Mikhal Gidamak mafam da duty tariba polling personnel singna vote thadaba ngamnaba facilitation center hangdoktuna akhanaba thaurang piragani haina district election officer Imphal West na thadropa cherol mada khangalakli polling personnel singa sida masa gi ballot papers sing fanghanduna vote thadaba yahalagani hairi Mikhal pangthokadaba assembly constituency tragahumdoida collection box amamam thamduna makhoina ballot paper adu thada hangani hairi Facilitation Center asi March anigi ayuk pung taradagi nungtil pung mga fawba DC office campus lamfelgi Kuranganayani holda mathau tauba hauragani haina DEO gi cherola sina makhatana khangalakli Rims the lying bada laikhidraba kaibi kumudadagi thongnaugzam Sham Sundar gi JAC na MCAC inquiry amuk hanna taugadabani haina taksilakli Manipur Press Club ta paumi singa unabada JAC gi convener co-convener Moirang Them Priyo Kumar na Sham Sundar asi February thagi tang nipan da Rims ki doctor singna ningthina yengbidabadagi laikhidabani MCAC gi matang da Rims ki departmental inquiry da doctor amatta chenade haina pali masi makhoi pende hairi Angang aduna fibam sokchilaklaba kanda Rims ta doctor amata thiba fangkidaba aduna maramoiraga angang adu laikhidabani Rims ta thabak tauna Raj Medicity da doctor oina puriba doctor Chito amadi mahaki makha taba doctor Singh matam kharagi suspend tawraga inquiry asi amuk hanna chathagadabani haina phongdorki inquiry sida akoi patient side tagi conventional lobby gide aduga makhoi khatang tawraga makhoi maran sumai lege na inquiry report thorapane ba aduna sigi inquiry report se akoi accept to sung amoi amhona ri inquiry to dabani inquiry to patient party gi mi wanda akoi su comment lobiyo plus sagi doctor sagi inquiry to do team de sema kan da rims katangi mi ko henbi gano inquiry to bo matam da to ringai manung sida ziki chenari ba doctor Chito in charge of doctor Chito di magi makha da ba doctor adi staff sing do temporarily moi kan to biyo suspend to biyo ba inquiry no matung da mara leida ba sing do amona hanjanu aduga mara le bi le ma thabi gano Hojek ngasino magi sanabagi pau pizari Taret Suba 57 Mountain Division Polo Tournament ki final match hayeng sanaragani Manipur Horse Riding and Polo Association ki bining makhada yang kai Taret Suba Mountain Division na sinduna mapal kangjebung da chatarakliba polo tournament ki final match asida Manipur Police Polo Club AMD Khurai Polo Club anina lamba tawnaragani haina tournament ki organizing secretary ki cherolamada khangalakli Taragamari Suba Manipur Veteran Cricket Tournament Model Club B Chingamakha Mai Pakre Tournament asigi ngasi sanakiba Mari Suba League match amada tos ngamkiba Model Club B Chingamakha na match ki apiba over kuntra da wicket taret turaga run chamaga nipumapan lawpangamki innings asida Denim Pyarelal amadi Baleshona run nifu taret kuntraga ni toy amadi amasung run kun lawki match asigi ani suba innings sanakiba Chazing Cricket Club na over kunga humdoi ga ball mari da wicket taramuk turaga supnagi run Chamaga subna home kak lauduna match asi run nifu tarukta mighty bananki match asi da Model Club B Chingamakha gi all rounder Damin na man of the match taki Manipur Veteran Cricket Association as Sindhan Oriental College amadi Model Higher Secondary School gi sanabungda team tarana saruk yareba tournament asi gi hayeng sanaga da manga suba league ta Model Club A Chingamakha amadi Nauria Pakhanglakpa Sporting Association Khaimphal anina lamba tawnargani MCA Luang Popa T20 Cricket Trophy da SCCC Singzamai amadi PTRC Patchoi Part 4 ani mai pakre Manipur Cricket Association as Sinduna ngasi luang sangbam da leiba Luang Popa Cricket Stadium da sanakiba tournament as Tragamari Suba League match amada UCC Uripok na toss ngamduna batting hana sanakiba match asigi apiv over kunda wicket nipan Turaga supnagi run marfuga mapan kak lawbangamki match asigi ani shuba innings da batting sanakiba as CCC 6 over taraga mariga ball mari da wicket ani kak turaga mai pakpagi run marfu tara adu lawduna match asi wicket nipan da mai pakpangamki chathariba cricket trophy asigi ngasi sanakiba taraga manga suba league tana toch ngamkiba PTRC Part 4 na apib over kunda wicket manga kak turaga run chamaga taraga manga lawki
मैच असगी अनीसुब इनिंग सानकिबा चैम्प खागेमपलीना ओवर तरगमापनगा बॉल अहुमदा विकेट तरामुक तुरुगा सुपनगी रन चामुगा सुपना निपान लौदना मैच असि रन तरेता माइथिबनकी चथरिबा टूर्नामेंट्स की हयेंग सानगदबा अहानबा लीग KIYC केत्री इरिल मपाल अमदी ट्राउ क्वाकैथलगा अनीसुबा लीगतना TCMDC थोंगजो मसुंग साइक्लोन थांगमिबन अनिना लंबा तंगनरगनी TH Birachandra Singh Football Academy Taubung Khoki Sanabungda Grassroots Level Football Festival ama pangthoklagani hairi thasigi tara amadi tramathoida North East United FC na sinduna pangthokadaba Grassroots Football Festival asidagi khangatlaba sanaroi sing aduna Reliance Camp Academy na sinduna coaching singda saruk yabagi tanja ama fanglagani English aniga subna mari dagi English aniga subna taruk fawbada labor sanaroi singna akupa marol academy asidagi khanglaba yaragani haina academy asigi general secretary na thadrokpa chairol amada khangalakli ARC Haikru Makhongna ahanba 786 trophy 7 open football tournament ki champion oikre ngasi trophies ki final match ta ARC Haikru Makhongna Nganba FC Kairangbu Panjal ani sino da maiti papi ki ARC ki mai pakpa goal sing adu Muhammad Chawba amasung Riyas na match adu ki taraga taret suba amadi nifu manga suba minute sing da chanki tournament asi 786 Sporting Club Kairang Mayai Laikai na sinduna chatharakpani Arabda bulletin as ki headlines samhana mayam da thamsage Sasinaba khud thoknabagi thaudog lishing ama chamanga ga kungani pan ge chumba wayal puthoknaba wakat pa lakpada luchingba amatta lairamde haiduna KSA gi thomi singna BJP gi office pugairamle Manipur da amukta thokidraba mong da BJP gi national president Amit Shah na chingmairong gi yumthong kuding changduna vote khongre amasung remuneration pigna pibagi mayok te Imphal East da Mikhal gi thabak thariba officer singna Mikhal gi thabak lep kadawi